Eikhoigi Earthki maming asi Greek amadi Roman godsingi maming lauraga thondaba solar system asida amata ngairaba planet amani. Adom khangbibra Eikhoigi Earthki rotation asi taptharakli numitki surface temperature dagi Earthki inner core na saba heli. Fact number 1. Eikhoigi solar system asida ising asi 3 stage ta haibadi solid, liquid amadi gas ta leiba ngamba planet asi Eikhoigi Earth khaktani. Fact number 2. Eikhoigi Earthki tha ama khakta lei adubu Jupiter haiba planet asigidi tha humputare lei. Fact number 3. Greek amadi Roman gi laisingi maming lauraga thondaba planet asi Earth khaktani. Jupiter asi Roman gi lai gi ningthau amadi Uranus asina Greek ki atiya gi lai gi maming lauraga thonkhibani. Aduga Eikhoigi Earth asina Germanic word or D haiba sidagi lakpani. Masigi Earthadi ground, dirt, natraga soil haibani. Fact number 4. Eikhoigi Earthki rotation asi taptharakli ngasidagi chahi 140 million leiraga oigadaba Eikhoigi Earthki nongma asi chaurakna 25 hours ni. Fact number 5. Eikhoigi Earthki inner core asigi temperature asi 5400 amadi 6000 degrees Celsius ki marakta lei. Aduga masina numitki surface temperature dagi saba heli. Numitki surface temperature asi 5600 Celsius ni. Fact number 6. Eikhoigi Earth asibu blue planet hairaga khangnei. Masigi maram asi planet asigi 71% asi isingna cover tawi. Masina maram oiraga space dagi yenglakpa matamda planet asibu blue color oina uhalli. Fact number 7. Eikhoigi Earthki ozone layer asina numitagi lakpa powerful amadi khudong thiningai oiba ultraviolet rays singdagi ngakthoi. Aduga numitki mangal asina Eikhoigi Earth yorokpada chaurakna 8 minutes 20 seconds sangi. Fact number 8. Khwaidagi wangba volcano mountain asi Hawaii da leiba Mauna Kea haiba asini. Masigi base dagi mountain asi 6000 meters wangi. Fact number 9. Eikhoigi Earthki khwaidagi luba mafam asi Challenger Deep kawi. Masi Western Pacific Ocean da leiba Mariana Trench da lei. Aduga Challenger Deep asi chaurakna 10,900 tagina 11,000 meters fawba lui. Fact number 10. Khwaidagi saba mafam asi Death Valley da leiba Furnace Creek haiba mafam asini. Masigi temperature asi 1913 gi July 10 da 134 degrees Fahrenheit haibadi 57 degrees Celsius fawba yaurakhi. Fact number 11. Eikhoigi Earth ta khwaidagi ingba mafam asi Antarctica da lei. Eastern Antarctic Plateau hairiba mafam asigi temperature asi -98 degrees Celsius haibadi -148.4 degrees Fahrenheit fawbani. Mafam asida khwaidagi ingkhibagi temperature asi -89.2 degrees Celsius haibadi -132.6 degrees Fahrenheit fawba oikhi. Masi Antarctica da leiba Vostok Station na research tawbadagi khanglakkhibani. Fact number 12. Asia haiba continent asina khwaidagi chawba continent ni. Continent asi 1,39,39,445 square miles pak chawi. Aduga Asia khaktada Earthki population asigi 60% oiri. Fact number 13. Africa haiba continent asina anisuba khwaidagi chawba continent amani. Masina 5,000 miles pak chawna sandoi. Fact number 14. Amazon rainforest asina Eikhoigi Earth asigi khwaidagi chawba rainforest amani. Mafam asi South America da lei. Masina 6.7 million square kilometers pak chawi. Fact number 15. Khwaidagi liraba u asi 5,000 years sure. Guinness Book of World Record ki matung inna Bristol Cone Pine atopa ming amana Mythus ila hairiba upambi asi 2020 fawada yamdrabada 4,852 years sukre. Fact number 16. Eikhoigi Earthki khwaidagi chawba living structure asi The Great Barrier Reef asini. Masi Coral Sea da lei. Tasengnamak jiba asi asuki matik chawbana maram oiraga space tagi fawba uba fangi.
The Great Barrier Reef asina 3000 reef, 900 coral islands amadi 760 fringing reef semi. Fact number 17. Khwaidagi kanba earthquake asi child 1960 gi May 22 da thoki. Masigi magnitude asi 9.5 oiki. Earthquake asibu the Great Chilean Earthquake hairaga su khangnai. Fact number 18. Khwaidagi untaba mafam asi Japan gi Omori city dani. Chawrakna chahi khudingi 312 inches ki changda untai. Fact number 19. Eikhoigi Earthki khwaidagi chawba island asi Greenland ni. Aduga masigi pak chawbana 8,36,330 square miles ni. Fact number 20. World gi khwaidagi active oiba volcano asi Kilauea volcano asi ni. Volcano asi Hawaii gi island da lay. Aduga 1983 dagi ching asi pokhaiduna lakli. Fact number 21. Eikhoigi Earthki khwaidagi sangba mountain range asi Andes mountain asini. Mountain range asi South America gi western coast fawba sangi. Masigi asangba asi 4,300 miles haibadi 7,000 kilometers ni. Aduga Andes mountain range asi khwaidagi wangba Asia gi wangmada laiba mountain range amani. Fact number 22. Khwaidagi liraba sak asi Greenland sak asini. Masigi life span asi 400 years fawbani. Fact number 23. Eikhoigi Earthki khwaidagi chawba ahingba jiba asi blue whale ni. Masigi asangbana 100 feet tagi heli amadi arumbana 200 tons tagi heli. Fact number 24. Eikhoigi natural satellite oiriba tha asina atopa planet singi natural satellite tagi hena chawi. Thana Prithvi gi 27% muk chawi. Fact number 25. Eikhoigi Earth asina numitagi 1 AU haibadi astronomical unit ama chapchana lapi. Aduga numitagi Eikhoigi Earth asina 93 million miles haibadi 150 million kilometers lapi. Fact number 26. World gi atawba ithal laiba freshwater lake asi Eikhoigi Loktak Lake asini. Fact number 27. Greenland haiba country asina khwaidagi population yamdaba country amani. 2016 gi census report ki matung inna 55,847 khakta country asigi population oiki.